खुरमजरी मियंग ताबिरिब सिंबुताराम ओक्चरी ngasi maroiba pauda Bangalore gi mafam amada leiramba angang kuthraga taruk ngasi Imphal da purakre Mapungaba pau pizari Bangalore gi mafam amada leiba children home amada leiramba angang kuthraga taruk ngasi Imphal da purakre Bangalore da leiba NGO kharaga loinana angang sing adu mafam adugi police personnel singa loinana Guwahati fawa puralaba matungda ngasi social welfare department ki member taruk amadi child welfare committee gi miyoi sina Guwahati dagi ngasi Imphal da purakibani makhoi kunthra taruk ki manungda nupa macha kumanga amadi nupi macha taramathoi yauri angang sing adu Imphal da puralaba matungda ngasi takyar da leiba social welfare department na chalaiba home da thamkre angang singi mama mapa amadi ahal laman singna angang sing adu unaba laknaki matau karamna Bangalore da leiba children home amada angang sing adu leiram khibano haiba chap chaba khangba ngamdri Bisnupur Bazada plan tauba bom ama pokhaikre singning chita 6/8 GR gi captain ama hingore thaudo singa se upung taruka minute kunthra mangarom chapa matamda Bisnupur Bazar gi DC office changfam aduga kyamba sangnen gi mamangda soroki maning thangba lambi mapanda pokhaikibani bom pokhaikibba matam aduda 6/8 GR gi patrolling party ama mafam aduda nukti gi matagum patrolling chakhi bom adu sakti leba bom oidabana bom phomam liba mafam adudagi meter ama makhai gi changda leptuna leriba captain amadi karigumba asu open Yahodre bom pokhai ki ba aduna maram oiraga lambi chathok chasinda apan bathoki bom pokhai bagi pawhek phangbaga Bisnupur police ki OC ingo chasu mafam adu da laktuna yengsilaki pokhai ki ba bom adu remote control devices in aduna pokhai han ki ba oirambe yai haina police na phongdoraki thaudo asida singning chita hingoraba 6/8 GR gi captain na thaudo adu gi matangda wafam khara phongdoraki When the man was watching me that time. Yeah, was her only. That girl also was suspected. So the girl is suspected and the boy is. Amarum da thaudo asida chenaram ba yai haina chingnaba moirang dagi nupi macha ma Bisnupur police ki civil dress da lakpa SI amana fagatuna wahang pahung tauki makhata na bom pokhaiba matamda lambi mapanda mai tiktuna leiba miyoi kharasu wahang pahung taunabagi damak Bisnupur police na lakhotki thaudo asi kanana karigi damak ta pangthokibano haiba hojik fawgi oina mari makhong amata khangma ngamdri Electricity Department ta thabak toriba work charge master role sinmi singi ningol chako banangnaba October thagi tolop October gi tang 19 dagi kaiba yaragani haina Finance Department ki expenditure section na order thokrabasu ngasi fawa September thagi tolop fawa phangdre hairi lenga mapuna athuba matamda yengsinduna department asigi work charge amadi master role singi awabasi on view haina Manipur Electricity Employee Union na thadro pachirol amana khangalali Manipur da leriba lawmi singi awara pa khudima fanganana bahonagani haina Agriculture Minister Abdul Nasir na phongdokre wafam singasi wangu parking community hall da District Agriculture Officer Bisnupur amadi Kumbi Kendra Rural Development Organization ani na puna khusam naduna Rabi crop ki barumarang sing amadi hidak lang thak sing yen thopagi thoram da phongdokibani thoram aduda Kumbi Kendra gi MLA S Bira District Agriculture Officer Bisnupur Dr S Nimai Chan amadi atai masak naiba miyoi kya su sarwyaki thoram gi sarugam oina lawmi singda hangamaru amadi tilan hidak kaya minister amadi MLA na yenthoki thoram adugi keynote address piraduna District Agriculture Officer Nimai Chana lawmi singna anoba technology kaya sizinaduna pothok marang kaina puthokuna chinjak tamipal tangdaraba haiba wafam phongdoki Atay wanga kibasina department asina lokhaliba khongthangbu thagatpaga loinana lawmi singda yentholiba marumarang sing niyom chumna sizinanaba apil tawki Minister Nasirna Manipur gi lawmi singi damak award apa sing menkhanaba honagani darkar laiba sing District Agriculture Officer singa tananaba apil tawbaga loinana cluster oina semduna lowpari tara gi lofam sing tonga ba marumarang sing thananaba wafam su phongdoki award apa laiba su honorable MLA gi chuda जिला परिषद की चूदा प्रधान की चूदा निचिंग की रो दुनिया की अवार्ड पाली को मैं हम तो निचिंग की रागा एक कोई पुनः मणिपुर प्रजा की केरल चाको के नो तब और न बता एक कोई नियम ने न खंड की मोहता एक कोई बियो पुनः की सेवा तो नहीं है ना खंड न रखता तब सुमित से Differently able oraba miyoi singi damakta ahanba winter disabled mela laliba December gi tang ahum dagi manga fawba numit humni chupna pangtholagani haina Relief Center for the Welfare of Differently Able Person gi President CS Opendro Nangasi tera yengkhom lerekta leba masagi memda pangthokpa pawmi singa unabada phongdokre mela asibu punna pangthok minagadaba leima leiting tera Lifeline Trust Center Handicap Welfare Society amadi Chawkhot Khongthang Self Help Group for Handicap Person gi miyoi singna saruk yaki Wangang kibasina phongdona kibada differently able oraba miyoi singna masagi hijaba kaya uthongnaba pandamda mela asi pangthokadabani haiba wafam sing phongdona ki
Opendrona Tera Primary School the Pangthokadaba Winter Mela Asida Punna Stool Kundromna Saruk Yaduna Makoina Putopo Potokaya Utkani Fundoki. Rimsky Department of Surgery, Surgical Gastroenterology and Minimal SS Surgery Unit ki Professor and Head Dr. G.S. Morangthem December gitang amadagi mga fauba Switzerland the Pangthokada Ribatare Suba European Colorectal Congress Yaunanaba Barton Torole Hadi Dr. G.S. Morangthem na laparoscopic colorectal surgery in India and recent update Habasida Wangangani Hari. Sangai Festival ki manung chana MMTA na Tamenglong District ta numit marini gi tracking program ama pangthonaba minuthong da leba MMTA gi office gi lamthakre puna myoi kunipana sabat timadu MMTA gi President Dr. M Surjina lamthaki tracking kangbu asina Kicha Hills tracking amadi Rani Gaidiliu Cave changlamgani Dr. Surjina haikibada Tamenglong District ki oina chakkadarba tracking asina kanaba kaya pigani haiki Assam ki Guwahati da Pangthokadaba Mangasuba North East Media Sports Festival da Saru Yagadaba Amjugi member Tarana Sabat Team amangasi Parliamentary Secretary Megachandrana Manipur Press Club tagi lamthakre lamthabagi thoramanda da Amjugi President Wangkhemcha Shyamjai amadi Standing Committee ki members sing Saru Yaki ke Megachandrana khongchat asi soidana mai pakani habagi thajabalei phongdoki Sam da Pangthokadaba bisda koi Manipur ki team punna mi tara mugyauri masi ki flag up tawri si na successful loina ba adagi happy journey aina pressmen jingda media person jingda bijari masi Assam da Pangthokoi sida koi soidengam dana hamdu yoraga koi sports atu phajana sarwi abangam nana ba sort of bijari Amjugi President Siam Jaina Khongchat asigi damak Chief Minister Deputy Chief Minister amadi Parliamentary Secretary na mateng pangnapagi damak thagapa phongdoki makhoigi yaifa mongol na anoba thauna ama pire haiki mga suwa ko gi notice ko gi media sports festival 2013 ja Assam ki capital ko Guwahati da ko tawgudabani aduda hadaksi mga suwa ne da ko gi Manipur gi oina ko gi sports journalist habidi ko media house wa tuwan media house ko gi singdagi ko gi sanabai ko Moitarana participate sports festival Marueba Pamukana Pizari Bangalore gi mafam amada leremba angang kuntraga taruk ngasi Imphal da purakre ning tabrim singwa mukana kurumjari